Ngarang nambo kamong langonjam laikai da laiba apunba maira paibi lupna sinduna haukiba chahigi December 13 da Thawal district ki manung channa laiba Salungfam school mayada police commando na nongmaina kapada Khun ngakpa ama sikhiba amadi tarukna fazinduna ngasi fawba thadokdana lairiba thawongbu yaningde phongdokduna sit in protest chathakhare. Khul ngakpa phaba yaroi khul ngakpa hatpada chenabasing cheirak pigadabani haiduna Imphal West district ki manung channa laiba phumlou apunba maira paibi imasingna wakhat meepham pangthokhre wakhat meepham aduda saruk yarambi amana phongdoklakpada lamdam asida thokliba chahi ani faraklaba lan asina maram oiduna tumpham chafam khangdana miyamna awaba kaya mayoknaduna leiringai asida India leingak amadi Manipur leingakna khun ngakliba singbu phaba amadi hatpana chingba thabak sing chatharakliba asi yamna laibak thibani micham miyamda landaduna lan asi thokhalliba kuki singdadi karishu tawba ngamdraga maichaida onsinduna khul ngakliba sing phaba punbagi thabak chathariba asi miyamna yaba ngamloi haina phongdokhe. Hojik so lansi loi ban natri hojik ai khoi gi chai nau jing jina khoi ngak pi sen bidra ga di khoi karamai nai khoi hing ga dori no ado khoi hing gam khoi hojik achuk lu ra ba danja ji da achuk lu ra ba kongkham ji da moina state sarkar amadi Manipur government na ai khoi bu kan bi bagi mahutta ai khoi gi mai tai lai ri ba khun ngak pa sing bu chum no ma gi phajan pun ji laga hatu ga ai khoi gi ot nai ra ga ai khoi lai ri ba ai khoi mayam je ai khoi mayam ji bu tum nana bo hona bududi si athuba matam na kudak ta thadop yu aduga ai koi je waroi salama poraga athuba matam da lanjile phan biu ha ba wa pham je ai thamjage